Churachandpurda nauna irang tholakpadagi Kenogi External Secretary yauna Kukizo leadersingi yum Mei Thakhre. Prime Minister Narendra Modi Churachandpurda lakadaba noma walingai September 16 numidangda Churachandpur Peace Ground nakna leiba PR Samon amasung Thailand Prime Minister Narendra Modi lakpagi oknaba sem saribasing yauna banner amasung poster kya thugaiduna amangata thonkiba thodoktuda Senaba Mio any Pazin Kraga, Hosik Power Tadrok Tabi Mayokta Kuki Zosing a Satter Keba protest Manung, Narang Namidang Athemda Kuki National Organization Ge, External Secretary Kelvin Gi Yumyauna, Kuki Zo leader Kyaki Yum Mei Thakhre, Hosik, Churachandpur, the 10 San Wang lady. Thodosi Matanga, Presna Pangba Pauki Matunginati, Prime Minister Lakpaki Sam Saribasing Tugai Kaibato Kibaka Muddy Lenena, Police the Muikia Fagatki Adumakpo, Mu any Kak Makatana Fazin Duna Tamlaga, at the Yuna Loina Tadoraki, Tomadugi Mayokta, September Taram Dugi Midangagi Hona, Kuki Zosing Churachandpur Police Station the Tomzin Bayona, Satter Kiba Kongzangi Manung Chanangarang Midang Kenogi External Secretary, Kelvin Yum Maya the Tado Kibani. Atopa suicide Tauriba Kuki Zoki leader Magi Yumsu Koisaunar Miamna, Tugaidana Mei Thakhre Hairi, Kukizo Coordinating Committee spokesperson Ginja, Boaljungi Yumsu Ngarang Midang, protesters singna, Mei Thanaba Honabada, local community leaders sing, Ating Pividi Tabangam Kidre, Awadu Hek Pangbaga Mafamadu the Yamlab army person sing Laktona, Kuki Zogi. Leaders Giyum Housing Sungak Senbi Tabak Satari, Security Maikadiki, Churachandpurda Housing Lady Pibamadu Kupna monitor Tobalonena, authorities singing Maikadiki Suyamna Mikupna Home Sing the lady, Churachandpurgi Mafam Kia, the Reflection Force Samsung Central Force Ki Ahen person Kia deployed Toguna, Makataba Pam the Todok Sing talked on a honori Heidi, Churachandpurda known orically Pibamasiga Marilena, Kukizo Council Maikadi Atuba. Clarification ama talk to na handakta National Highway to Impal Dimapur Lambiga Mari Lenina talk your statement and doing matang the land of Wafong Cas Sandok la Hydrodona Council and Sigi Mike the National Highway as a handok Pamasong free moment Gayaba Pikibalate Kangpopi the lady sing that National Highway that Satoxa Centuriba sing security na Soyangam Ton the Nabahona Rivasida Mapung Fawa Corporation Pin with them Apple Tokibani Madu Ministry of Home Affairs na instruction pirak kibaga mari lenana Kukizo Council ge maike de yahuzik muk riba maite amasung Kukizo community ani ge marakta yasinaba amata purakpa laitri lonena kariguma phibam amata da buffer zone lana satpagi ayaba pikhibasu laite kariguma buffer zone na se violate tarokpa tarpati sathiba fall fangani lonena region na sida santi amasung security da akaiba lakani haire Kukizo singi marai ani longba mayek senglakli Thasigi Marida Kuki Militant Singi Umbrella Organization Oriba Keno Kuki National Organization UPF United People's Front Suspension of Operation Ge Anoba Clause Singa Lonena Agreement signed Tawraba Matung Amati Kukizo Council Illu Singba Singa Ministry of Home Affairs Government of India Official Singa Unaduna Irangasina Manamoraga Matam Kuina Tingluraba National Highway number 2 Impal Dimapur Lambi Hangdoktuna Lambi Sida Satok Sasin Toba Yahale Press Information Bureau Omusung Gazette Sina Press Statement Talk Rabaso Yanaki Singa Duki Tayonabada Mchin Mari and Longdona Hanagum Adomak Satadun Lady Yamna Naglibadi Keno UPF Amusung Kukizo Community Singilo Singba Singa MSA official Singa Wari Sanaraba Matung Kukizo Community Singa National Highway number 2 Kangpopi District Achat Awang Sing Timba Madi Free Moment Sing Tahondana Lakpa Aduge Kongpam Handok Naba Yana Kre Haina Nakal Animak National Namasung local media da Pongdok Palakre Adubo Matangi Numita Haibadi Tasi Mangada Kukizo Community Singi Tongan Organization Amadi Su the Laitaba Militant Group Sing Akan Refresher Degi MSA Yana Kiba National Highway number 2 Hangdoki Amadi Lambia Sida Free Moment Ohenbi Kongtang Aduki Tayonabada Adugum Warep Lokidi Haina Fongdor Libasina Kukizo community sing na Manipur state asida tawning pata tawba yarabra haibagi wangsing praja miyamna hangnarakli hanjin na Mchin Thiba ikaiba laitraba Kukizo community singi body ama wodiba Kukizo council kauba registration su laitaba organization na sikit chairman Helian Thanglet amasung hangsamang general secretary na kuyak piduna emergency oina ngasi thadorokpa notice amagi matung ina meitai miyamda sengdok wahi piladuna Kinset Sina National Highway number 2 Impal Dimapur Lambi Nauna Handok Kibalate Lambi Sida Free Moment Tobagi Permission P Kibalate Haina Fongdoragli KZC notice Adu the House Fawada
irang mayoknariba Maitai amasung Kuki zo community anigi marakta yanaba natraga settlement porakhiba leitre aduga community anisigi miyoi sengna buffer zone haina thamliba mafam ase lanthokuna sathok chasin tawkhibasu leitre hairi notice asina makha tardana hai irang asina maram oiraga Maitai amasung Kuki zo community anigi marakta khairiba buffer zone ase nakal animakna ngakna satkadabani karigumba buffer zone thugaiduna karup anigi miyoi sengna sathok chasin tawba tarabadi maduki afaba phol oiroyamadi thong aduna makha tana santi amasung security da hena sathiba oirakani haire Prime Minister ki Manipur khongsat irang loisenbagi lakpa oiramdre BJP ki double engine ki lengak Semjinba Lkpa Oirmle ozoi Prime Minister Modi ki Manipur khongsatigi lamdam asida leiriba miyamna asa yamna tawkhibani adubo Prime Minister ki khongsat Manipur irang loisenbagi lakpa oiramdre state asida leiriba Yadaba Bjp double engine ki lengak Semjinba Prime Minister oina Lkpa Oirmle haina veteran Congress leader Okram Zoina phongdokhre ngasi Congress baban da paumi sanga unaba mada Okram Zoina hai state asida me homda gi hawduna ngasi fawba chahi ani tha manga irang asina maram oiraga miyoi kaya amagi punsi mangkhre miyoi lising humpu henba mayumda changba yadana relief camp singdam mamittigi mapi taduna khangduna ngasi fawba awaba kaya mayumna leli malemgi khwaidigi democracy satpa lebak haina pongjariba lebak asigi Prime Minister na Manipur asida laklaga miyamna thengnariba awaba singasi thenglabsu thengna Prime Minister Narendra Modi tha asigi taraga homdoida Manipur lakpa asida miyamna asayamna thamkhibani adubu miyamna khaliba singi ona tainabada Prime Minister ki khongsana lamdam asigi miyamgi awaba ko onba lakpa oiramdre state asida leiriba BJP ki yadraba double engine lenga ase Semjinba Lkpa Prime Minister Oirmle hairi mahakna hai Prime Minister da ma ke khongsat aduga mari lenena miyam da thamlamba wafam sengda Manipur hause thokliba irang loinena miyamna awaba kya thengnariba si loisenaba wafam amatta hairam khide Prime Minister ki khongsat adudi BJP MLA singe marakta khanariba adu Semjinba Lkpani Prime Minister ki khongsat artha laitaba khongsat amaga pangkhakni state asida thokliba irang BJP manungda Manipur yenabadagi thokpani BJP masel khanabagi lani Manipur thokliba crisis ase BJP amade BJP government na thonmani Manipur thugaiba pamba Kuki MLA tarage matakta BJP Manipur state Manipur ki speaker Manipur lenga amade BJP ki central lusingba singna ngasi fawba karimta haidana usinadan leibasina BJP amade center da leiba lenga na Manipur thugaina ba tawrabra haiba wahang laklei amaromda Prime Minister na state asida lakpa matamda yamna hena haithoi singthoiraba khanglaba Manipur ki government opposition party ki lusingba amata yahondaba asimak democracy satpa leba asiki yamna nungaitaba amada laibak thiba mani laibak miyamgi awaba khangba mamittagi mapi taduna leiba miyamgi mapi taitok pike khanna asengba leba asiki Prime Minister oina amamuk lakpiyo miyam punna oksagi hain Okram Zoina phongdokhi